channel asigi nauna narrator oijuribi Jeniya sanasamna ikoknona khurumjari. Wari asi ngasidagi aihakna oina pajaragani. Mayamna aihakpusu support tawbiyu. Maitrabang Entertainment gi audio web story series leina na Kanbara, Cheina na Kanbara wari asigi aiba BT Sharma Haujik puduna lakjare 17 suba episode. Wari asi kanagumba hingliba natraga laikhidraba kana amataga mari leinajade. Writer gi wakhalon sagatjaduna miyamgidamak nungainaba haiduna ijarakpani. Wari asi pathokjaba matamda soikilankiba yaurabasu naujaribi narrator ni khanbiduna miyamna ngakpinaba haijari. Mayambu wari romda pukning chingsinjari. Mangalna leina amta ngaikho haiduna leina ge gari khamlai. Leina na nangise mi usitira hando chatke. Mangal leina ge gari du taphai aduga leina aibu bet oina urabro nangna aigi account block tawsalido kaigino aidi nangbu nungsijabane. Leina na madu aigi right ni chatho ai thenge. Mangalna leina ai nangi wari pungnamak khangle ai nangbu nungaina thamge haina khalle ibani anawa punchi ama semlase. Leina na khupa pamdragadi yam thuna aigi lambi thado. Tanja aduda yaiphaba changlaktuna mangalda maphamse lambi ne gyan khida tanase. Leina da onsinduna leina nang thengnani chalo. Leina na yaiphaba nang ma khangbro. Mangana aigise bed ondar male chalhorage. Leina aidi nangbu nushijabagi tawbane bed ki role di lawroi. Leina na adudi yaubiradra. Leina na yaiphaba da onsilaga hairi. Yaiphaba kai chalubano. Yaiphaba na ai thaba ama chalubane. Leina na adudi ai chatlukige nangdi lehaukidoira. Yaiphaba na ai shu chatladoini. Somda leina na school da ngasidi khara thengdokre. Rina na kaidoba yaurage phone tawbasu paide. Leina thokriba thaudok pumnamak tamjai. Rina na as adudi hero na nang kanbirame. Leina na hero ga amta natre ba pharanu. Rina na nang nathamoido lepni haikibani ko ai kaude ko. Leina na ho ai su pham na oye. Rina na ngambo ayu kari hinjang chara age nangde. Leina na hai hawai jar charing dabana nare horen soidana lama ani. Rina na hoine hawai do nangi dina tai thoknai ka horen kaino ma chasilaga lore. Leina na ngasigi round chalurabo. Rina na chalure nang amu chalo. Leina na ngaihak leiraga chatke as soram to honkige. Rina na holu Leina mother se yam irregular ore kamai tawsige ngasisu lakhaudabani. Leina na ahan su oibanina phat lauthokpasu nungaite kamai tawsige changdi yam naitrebu. Rina na laagana selpiyu suti laujage adu tawre ada tawre magi sidi thabak laitaba nimita lakpaga chap manare aidi lauthokhibana phani khale. Leina na warning su hanjin tawkre ahongba laitrabanina phagadaba yenglase.
ꯁꯣꯝꯗ ꯌꯥꯏꯐꯕ ꯌꯨꯝ ꯍꯜꯂꯛꯂꯒ ꯃꯃꯥꯗ, ꯏꯃꯥ, ꯉꯁꯤꯗꯤ ꯍꯦꯔꯣ ꯁꯥꯖꯜꯂꯝꯃꯕꯅꯤ. ꯁꯈꯤ ꯐꯠ ꯂꯦꯞꯈꯠꯂꯛꯇꯨꯅ ꯄꯥꯏꯔꯝꯕ ꯁꯨꯝꯆꯤꯠ ꯑꯗꯨ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯊꯝꯂꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯕꯥꯇꯤꯟ ꯑꯗꯨꯗ ꯆꯨꯞꯂꯨꯞꯇꯨꯅ ꯃꯈꯨꯠꯇꯣ ꯐꯤꯖꯤꯗ ꯇꯩꯊꯣꯛꯅ ꯍꯥꯏꯔꯛꯏ. ꯍꯩꯁ, ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯥꯗꯦ. ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯌꯥꯏꯐꯕꯅ, ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈꯪꯗꯦ ꯏꯃꯥ, ꯍꯦꯔꯣꯗꯤ ꯁꯥꯖꯜꯂꯝꯃꯦ. ꯁꯈꯤꯅ, ꯑꯗꯨꯕꯨ ꯀꯔꯤꯅꯣꯕ, ꯋꯥꯗꯣ ꯍꯥꯏꯌꯨꯗꯅ. ꯌꯥꯏꯐꯕꯅ, ꯏꯃꯥ, ꯑꯩꯗꯣ ꯃꯥꯒꯤ ꯃꯇꯨꯡ ꯂꯥꯞꯅ ꯏꯟꯅꯕꯅꯦ. ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯈꯥꯝꯂꯛꯑꯦ. ꯑꯗꯨꯗ ꯑꯩꯅ ꯈꯔ ꯍꯥꯏꯒꯠꯂꯒ ꯌꯦꯡꯕꯅꯦ. ꯅꯨꯄꯥꯗꯨꯅ ꯂꯩꯅꯥꯁꯦ ꯐꯖꯅ ꯄꯥꯝꯕꯖꯥꯠꯅꯤ. ꯂꯩꯅꯥꯗꯨ ꯁꯥꯎꯔꯛꯇꯅ ꯅꯨꯄꯥꯗꯨꯒ ꯀꯟꯅ ꯂꯥꯎꯅꯔꯛꯑꯦ. ꯑꯩꯅ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯁꯠ ꯐꯥꯎꯖꯤꯜꯂꯒ ꯍꯦꯔꯣ ꯁꯥꯖꯟꯕꯅꯦ. ꯑꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯕꯦꯠ ꯑꯣꯟꯅꯤꯡꯗꯦꯅ ꯆꯠꯈ꯭ꯔꯦ. ꯁꯈꯤꯅ, ꯑꯗꯨꯗꯤ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇ ꯂꯩꯅꯥ ꯏꯆꯥꯗ ꯇꯨꯔꯛꯂꯦ ꯅꯠꯇ꯭ꯔꯣ? ꯌꯥꯏꯐꯕꯅ, ꯏꯃꯥ, ꯃꯗꯨ ꯐꯤꯂꯝꯒꯤ ꯑꯣꯏꯔꯝꯃꯦꯗ. ꯑꯁꯦꯡꯕꯗꯗꯤ ꯀꯥꯏꯗꯒꯤ ꯇꯧꯕꯤꯕꯅꯣꯗ. ꯁꯈꯤꯅ, ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯔꯝꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯌꯥꯏꯐꯕꯅ, ꯀꯥꯏ ꯆꯠꯂꯨꯕꯅꯣ, ꯆꯠꯂꯨꯈꯤꯒꯦ, ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏꯕꯨ? ꯁꯈꯤꯅ, ꯑꯦ, ꯑꯗꯨꯗꯤ ꯃꯥꯁꯨ ꯋꯥ ꯈꯪꯃꯟꯗꯦ. ꯊꯦꯡꯀ꯭ꯌꯨ ꯐꯥꯎ ꯍꯥꯏꯔꯝꯗꯕ? ꯌꯥꯏꯐꯕꯅ, ꯍꯥꯏꯔꯝꯗ꯭ꯔꯦ ꯏꯃꯥ. ꯁꯈꯤꯅ, ꯅꯨꯄꯥꯅꯤ, ꯍꯟꯕ ꯇꯧꯒꯅꯨ. ꯑꯗꯨꯝ ꯍꯣꯠꯅꯒꯗꯕꯅꯤ. ꯆꯪꯉꯣ, ꯏꯃꯥꯁꯨ ꯆꯪꯂꯛꯑꯒꯦ. ꯌꯥꯏꯐꯕꯅ, ꯍꯣꯏ ꯏꯃꯥ, ꯆꯥꯅꯕ ꯈꯤꯇꯁꯨ ꯁꯦꯝꯕꯤꯌꯨ. ꯁꯈꯤꯅ, ꯍꯣꯏ. ꯁꯣꯝꯗ ꯂꯩꯅꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥ ꯃꯦꯝꯆꯥꯅ, ꯏꯆꯥꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯅꯨꯄꯥꯒ ꯌꯥꯝ ꯀꯣꯏꯔ ꯃꯥꯜꯂꯦ. ꯅꯨꯡꯉꯥꯏꯔꯦ. ꯏꯃꯥꯁꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯥꯏ ꯄꯥꯛꯆꯔꯦ. ꯂꯩꯅꯥꯅ, ꯏꯃꯥ, ꯀꯔꯤꯅꯣ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯃꯦꯝꯆꯥꯅ, ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯕꯅꯦ. ꯅꯪ ꯅꯁꯥ ꯑꯣꯖꯥꯅꯤ. ꯑꯋꯥꯕ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯅꯌꯨꯝ ꯑꯃꯨꯛ ꯄꯥꯅꯤꯡꯂꯛꯑꯕ ꯅꯠꯇ꯭ꯔꯣ? ꯅꯌꯨꯝ ꯄꯥꯟꯒꯗꯕ ꯂꯩꯔꯗꯤ ꯌꯨꯝꯁꯦ ꯉꯁꯤꯗꯒꯤ ꯂꯩꯔꯅꯨ. ꯆꯠꯈ꯭ꯔꯣ. ꯂꯩꯅꯥꯅ, ꯏꯃꯥ, ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇꯗꯤ ꯇꯥꯍꯟꯕꯤꯌꯨꯕ. ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯡꯂꯒ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯏꯃꯥ? ꯃꯦꯝꯆꯥꯅ, ꯃꯤꯅ ꯇꯥꯕ ꯅꯠꯇꯦ, ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯈꯪꯍꯧꯔꯕꯅꯦ. ꯑꯩꯒꯤ ꯋꯥꯗꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ. ꯅꯆꯥꯁꯤꯁꯨ ꯅꯪꯒꯤ ꯅꯑꯣꯡ ꯂꯧꯗꯅ ꯐꯔꯣꯏ. ꯃꯄꯥ ꯑꯉꯥꯎꯕꯗꯨꯗ ꯄꯤꯊꯣꯛꯀꯣ. ꯑꯗꯨꯒ ꯅꯌꯨꯝ ꯄꯥꯅꯤꯡꯉꯤꯗꯣ ꯀꯌꯥꯔꯛ ꯄꯥꯟꯒꯦꯒꯦ? ꯉꯝꯃꯤꯈꯩ ꯄꯥꯜꯂꯨꯔꯣ. ꯂꯩꯅꯥꯅ, ꯏꯃꯥ, ꯑꯩꯅ ꯊꯕꯛ ꯆꯠꯂꯨꯔꯤꯁꯦ ꯋꯥꯗꯕꯣꯏ ꯈꯟꯕ꯭ꯔꯣ? ꯑꯁꯦꯡꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ. ꯑꯗꯨꯒ ꯏꯃꯥꯅ ꯂꯩꯍꯟꯅꯤꯡꯗꯕꯗꯣ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ. ꯃꯦꯝꯆꯥꯅ, ꯅꯅꯦ ꯕꯦꯝꯕꯦꯝꯅ ꯗꯨꯀꯥꯟꯗ ꯅꯨꯄꯥ ꯑꯃꯅ ꯅꯪꯕꯨ ꯍꯪꯂꯝꯗꯨꯅ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯅꯪ ꯊꯣꯛꯂꯛꯄꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯅꯦ ꯕꯦꯝꯃꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ. ꯏꯃꯥꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯨꯔꯛꯑꯕꯅꯤ. ꯂꯩꯅꯥꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ? ꯀꯅꯥꯅ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ? ꯏꯃꯥ, ꯅꯪ ꯋꯥꯈꯜ ꯊꯤꯟꯃꯜꯂꯤ. ꯅꯆꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯕꯤꯗꯦ. ꯃꯦꯝꯆꯥꯅ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ. ꯑꯗꯨꯅ ꯏꯃꯥꯅ ꯅꯪ ꯅꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯁꯤꯅꯤ. ꯂꯩꯅꯥꯅ, ꯏꯆꯥ ꯊꯣꯏꯕꯤ, ꯁꯤꯗ ꯂꯥꯛꯑꯣ. ꯊꯣꯏꯕꯤꯁꯅꯥ ꯀꯤꯅ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯂꯦꯞꯄꯤ. ꯂꯩꯅꯥꯅ, ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯂꯕ, ꯑꯩꯅ ꯑꯋꯥ ꯑꯅꯥ ꯈꯪꯗꯅ ꯏꯆꯥꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕ ꯂꯦꯝꯅ ꯃꯥꯡꯗꯨꯅ ꯏꯆꯥꯒ ꯑꯩꯒ ꯃꯄꯨ ꯃꯥꯅ
ꯑꯊꯨꯕꯗ ꯂꯧꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯅ ꯏꯆꯥ ꯄꯥꯏꯗꯨꯅ ꯋꯥꯁꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ, ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯕꯅꯤꯅ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ꯫ ꯏꯃꯥꯅ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤꯔꯛꯄ ꯃꯇꯝꯗꯣ, ꯏꯃꯥ, ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯅꯆꯥ ꯑꯩꯕꯨꯗꯤ ꯅꯤꯡꯁꯤꯡꯂꯛꯀꯅꯨ꯫ ꯃꯦꯝꯆꯥ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯂꯩꯅꯥ ꯃꯐꯤ ꯃꯔꯣꯜ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯄꯨꯔꯗꯨꯅ ꯑꯁꯥꯎꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯃꯃꯥꯡꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯆꯥꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯖꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯂꯩꯅꯥ ꯒꯥꯔꯤ ꯃꯃꯥꯡꯗ ꯃꯆꯥꯕꯨ ꯍꯥꯞꯆꯤꯟꯗꯨꯅ ꯐꯅ ꯁꯥꯡꯅ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯂꯝꯕꯤꯗ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯗꯨꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯣ ꯇꯩꯊꯣꯛꯂꯤ꯫ ꯇꯩꯊꯣꯛꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯊꯃꯣꯏꯗ ꯐꯪꯈꯤꯕ ꯃꯩꯆꯥ ꯑꯗꯨꯗꯤ ꯀꯣꯛꯄ ꯅꯥꯏꯕ ꯅꯠꯇꯦ꯫ ꯂꯦꯞꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜ ꯑꯗꯨ꯫ ꯊꯣꯏꯕꯤ ꯁꯅꯥꯅ, ꯃꯃꯥ, ꯅꯪ ꯑꯩ ꯊꯅꯝꯃꯗꯣꯏꯔꯣ? ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯃꯃꯥ? ꯂꯩꯅꯥ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯠꯁꯤꯟꯖꯩ꯫ ꯑꯗꯨꯒ ꯂꯩꯅꯥꯅ, ꯏꯆꯥꯕꯨ ꯀꯩꯗꯁꯨ ꯊꯅꯝꯂꯣꯏꯌꯦ꯫ ꯏꯆꯥꯗꯤ ꯃꯃꯥꯒꯤ ꯊꯋꯥꯏꯅꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯅ, ꯃꯃꯥ, ꯅꯪ ꯀꯞꯀꯅꯨ꯫ ꯁꯦ, ꯃꯤ ꯂꯣꯏ ꯌꯦꯡꯉꯛꯑꯦ꯫ ꯃꯃꯥ, ꯌꯨꯝꯗ ꯆꯠꯂꯁꯦ꯫ ꯃꯃꯥ, ꯕꯨꯕꯣꯛꯅ ꯑꯃꯨꯛ ꯆꯩꯔꯅꯤꯌꯦ꯫ ꯂꯩꯅꯥꯅ, ꯏꯆꯥ ꯊꯣꯏꯕꯤ, ꯃꯃꯥꯕꯨ ꯅꯨꯡꯁꯤꯔꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯁꯦ, ꯅꯈꯨꯠꯇꯣ ꯐꯖꯅ ꯄꯥꯏꯔꯣ, ꯆꯠꯂꯁꯦ꯫ ꯂꯩꯅꯥ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫